Hi ma'am nuwaibiri nuwaimgani khali maramdi indamdanina hojikse olang tha oidabanina humang se chendharamweba. Oh my god! Wow! Katha manungda suptana kotana nuwaina mobile otana lebiramani khali thabak suba ngai thabak surumani thabak suba kotpasu nuwaibani indamdase haidi ingna chikna suba se yabaneba olang tha do di jotang tawuro joho po kaino nungam thanguro po khangde wabaneba umang se top tanane nuwaitabneba phare mayam matam se kaihoduna video se howna ko tawjarasiko video se sineba Sauya de ma'am video se sineba ko aina ngasi ayuk se morning se ko tumi kana tumi mangdana haidi mang se jam pharami to mang do li rogi mori se video se jam sangrani ba mang se mangdana khotana tawna leba ko duga sine bari ego mang ngai kanchidane ikoi message hainam khulai ko koi mobile da ko se tang laune amon tram amai mathang da amam sum ta la ko ting haina asida ina hai kari no masita tawise kana na message thai ne je mobile ne aikoi youtube ki aina subscribe to ki ba mayam to अथुकी मागी वायरल चलप वीडियो लेदना कोई मणिपुरी की हजिकान वायरल जम चलेब अइना नैनागदोइसे सि मरमदनेब जे मथंग तौना पाइसना लेरमे हाइ छुजाम से करिनो अइना वीडियो से अमखक से हांगा जेंगो मैम मेसेज मैम लापस गए को सिदैसिगा आहान बैना फंगना वीडियो से यामना आइदी ऐसे कप सिरा नत्रगा नोक सिरा ऐसे खंगरे थाजबसु थमलुलो कायरागा वाबनी फरे मैम वीडियो से आई हाइरो हाइब नत्रगा बरा आई हाइरो मैम ने येंबिरो वीडियो से को तो वीडियो से आई थाका चरागे मैम येंबिरो अले पानन बिरो चश्मा उपचारे इति चश्मा पिनोय earphone pandan biro do yengasi sonda ko ma'am yengsi ko ai khupang thagadra ai khongpang ra Inthugadra kana mene ngamgadra hayo ngamgadra haba oh ma go turula simba ai ni siba hayo yam ni si musi anh phu ngon mùi cả tôi chi nhá tao rồi PDA si oi tau ba yare ne pang tau wai to tare koi kana khulai boi gi dunia pe wani da kaya ni next chala siko next ina sine ko मैम तंग अभी को A few moments later. Yeah, मैम यंग बीरा मैं यम जांगी ने सिनी मैम कई नो इन हाई दो परे मैम नेक्स्ट मुझे इंग्सी कंबा अदो नेक्स्ट दिसे ने रोको निते नुपीने यूट्यूब को हगो लेबा जिकी मैतै नुपीसिंगना यु थैबा खोलिबसे वीडियो नबडी यंगलकनी अदो आई मचाम तम हाइजगे यु थैबा खोलिबसे आइना यानिदे हजि मोइने यु थोरि मोइगी लाकदोरिबा हौरकदोरिबा मचादो पोलकदोरिबा मचादो अदुसु मोइना तौइदो सेम तौरनी हाइबनीदा अदुनि मैम नंगना का हाने हाइरा काना फोते मैम वीडियो नि जेंगसी परे मैम वीडियो जेंगयो आइसु जेंगे नोइसु जेंगु pare ningbiu मैम wow này đi nó sa hao bye bye ai cho tao kìa mày nang cái gì
A few inches later. ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯩꯁꯦ ꯏꯪꯃꯟꯒꯤꯗꯨꯅ ꯑꯩ ꯖꯦꯀꯦꯠꯁꯦ ꯍꯥꯏꯗꯤ ꯍꯨꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤ ꯂꯤꯠꯁꯜꯂꯒ ꯂꯥꯛꯑꯕꯅꯤ ꯉꯁꯥꯏꯗꯣ ꯂꯤꯠꯍꯧꯗ꯭ꯔꯦꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯁꯨꯝ ꯆꯠꯅꯔꯖꯥꯅ ꯁꯨꯝ ꯊꯝꯃꯦ ꯍꯧꯖꯤꯛ ꯏꯪꯃꯟꯒꯤꯗꯅ ꯑꯩꯁꯦꯀꯣ ꯐꯨꯔꯤꯠꯁꯦ ꯁꯤꯁꯦ ꯂꯤꯠꯇ ꯂꯥꯛꯑꯕ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯊꯥ ꯁꯨꯗꯅ ꯄꯣꯛꯄ ꯑꯉꯥꯡ ꯍꯥꯏꯔꯒꯗꯤ ꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯗꯣꯏꯕ ꯃꯃꯥ ꯃꯄꯥꯅ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯆꯣ ꯍꯥꯏꯅ ꯊꯥꯔꯒ ꯂꯥꯏꯔꯤꯛꯇꯤ ꯇꯝꯗꯅ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯉꯥꯎꯁꯟꯅꯅ ꯆꯠꯅ ꯂꯩꯔꯨꯕꯗꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯏꯁꯩꯁꯤꯒ ꯃꯣꯏꯅ ꯁꯛꯏꯕ ꯏꯁꯩꯁꯤꯒ ꯑꯣꯏꯅ ꯇꯥꯛꯑꯦꯕ ꯐꯔꯦ ꯃꯌꯥꯝ ꯑꯦꯟꯇꯔꯇꯦꯟ ꯇꯧ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯐꯔꯦ You want to find me? Very scared. Very hard to come. I can't fucking me. Fucking ꯁ꯭ꯀꯨꯜꯗꯗꯤ ꯇꯥꯛꯑꯝꯃꯣꯏꯗ ꯆꯠꯊꯧ You're the tear my heart. Getting you. Body kill you. Why? What is wrong? What do you want from me? You. Give this beer. I feel people like this big. I know what the fuck. You get a heart. You better give it up. Do that slow, huh? Yeah. Another one. Yeah. Buddy. Oh yeah. Ready, spend the lap in the screen. You gotta fucking me. You're the wrong. You're best. ꯑꯣꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯐꯪꯅꯔꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯥꯎ ꯌꯥꯗꯦ ꯃꯦꯁꯦꯖꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯀꯣꯃꯦꯟ ꯑꯦꯟ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯤꯝꯇꯗꯤ ꯃꯌꯥꯝꯗ ꯈꯣꯏꯔꯝꯅ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯑꯩꯁꯦ ꯑꯅꯧꯅ ꯍꯧꯒꯠꯂꯛꯄꯅꯤꯅ ꯑꯩꯁꯦ ꯌꯥꯝ ꯐꯥꯎꯖꯗ꯭ꯔꯤ ꯃꯔꯝꯗꯁꯨ ꯈꯪꯖꯗ꯭ꯔꯤ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏꯖꯕꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯌꯨꯇꯨꯕꯀꯤ ꯆꯦꯅꯦꯜꯁꯤꯗ ꯈꯣꯡꯊꯥꯖꯔꯛꯄꯁꯦ ꯀꯨꯏꯗ꯭ꯔꯤ ꯍꯧꯖꯤꯛꯇ ꯉꯥꯏꯖꯔꯤ ꯃꯃꯥꯡꯉꯩꯗꯁꯨ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯡꯒꯠꯆꯈꯤ ꯑꯗꯨꯗꯤ ꯁꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯥꯏꯛꯀꯤ ꯀꯥꯞꯈꯤꯕ ꯊꯥꯡꯒꯠꯄꯒꯨꯝꯕ ꯂꯤꯔꯤꯛꯁꯀꯨꯝꯕ ꯑꯁꯤ ꯊꯥꯡꯒꯠꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯁꯤꯅꯗꯤ ꯌꯥꯔꯣꯏꯗꯣ ꯑꯩꯅ ꯑꯅꯧꯕ ꯀꯩ ꯇꯧꯁꯤꯒꯦ ꯑꯅꯧꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯁꯦ ꯃꯌꯥꯝꯗꯒꯤ ꯀꯟꯁꯦꯞꯁꯦ ꯂꯧꯔꯒ ꯑꯩꯅ ꯁꯨꯝ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯖꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯊꯥꯡꯒꯠꯆꯔꯛꯄꯅꯤ ꯏꯁꯥꯃꯨꯛ ꯀꯥꯞꯆꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯅꯥꯎ ꯈꯪꯗꯦ ꯑꯍꯜ ꯂꯃꯟ ꯑꯣꯏꯔꯒꯅ ꯅꯆꯥ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯩꯕꯨ ꯅꯆꯥ ꯑꯣꯏꯅꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯆꯜ ꯑꯣꯏꯔꯒꯅ ꯅꯕꯨꯡ ꯈꯪꯗꯦ ꯏꯆꯦ ꯑꯣꯏꯔꯒꯅ ꯅꯅꯥꯎ ꯈꯪꯗꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯈꯔ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯍꯟꯕꯤꯌꯨ ꯁꯤ ꯈꯛꯇꯅꯤꯗ ꯋꯥꯔꯤ ꯍꯥꯏꯕꯨ ꯑꯗꯣ ꯃꯌꯥꯝꯗ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯃꯥꯡꯗ ꯁꯦꯝꯈꯤꯕ ꯍꯥꯏꯗꯤ ꯑꯁꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯃꯥꯡꯗ ꯁꯦꯝꯈꯤꯕ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯍꯥꯟꯕꯅꯤ ꯅꯅꯥꯎꯃꯛꯅꯤ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯉꯥꯛꯊꯣꯛꯄꯤꯌꯨ ꯑꯗꯣ ꯃꯌꯥꯝꯗ ꯆꯠꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯍꯧꯖꯤꯛꯇꯤ ꯀꯣꯔꯣꯅꯥ ꯃꯇꯝꯅꯤꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯥꯛꯁ ꯎꯞꯁꯟꯕꯤꯌꯨ ꯑꯩꯗꯤ ꯃꯥꯛꯁ ꯎꯞꯆꯗ꯭ꯔꯦ ꯋꯥꯔꯤꯁꯦ ꯂꯤꯕꯗ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯌꯥꯝ ꯃꯥꯛꯁ ꯈꯔ ꯎꯞꯁꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯤꯔꯣ ꯕꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯐꯪꯅꯔꯁꯤ ꯌꯣ